Hi guys, mayam bu hanu makta live with be had YouTube channel asida tam no actually na si aina pudun lakchari ba si mayam da paw nungai ba ani khatang tam ge haiduna laksabani ahan ba paw ani suba paw tam jini mangoina na ina hangan haije gadori si live with be had ba YouTube channel si aina ta seng na mak platform ma ka khai tare mayam ge ai sa khak tagi na chade mayam ge na pulap kyo ina platform khak sa ge khanda de gi semje ki ba YouTube channel am khangni YouTube channel se lakchinga de mamang da in class 9 de gi hauna national paper da kano da local paper da mayam article idana motivation gi mayam idana khotan la adu mamang da adudagi hauraga haidara ai school da chatana khotana ma public speaking ma mangda dum thoga khai real life da record taw boy taw dubai dum khani personally chatlaga ma am torome adu YouTube series gen social media lakpadi ai asema kujadre du ai channel live be hai channel ai sak kini hani khanjadi ma am gi platform khakne na khallaga aduna bu ma am comment si tawro har kan ai ngangjabani aduna kan marak na nate point da lak point na marak thab nate ko gi han bada aina thamjagadri se ko gi ano boyna ai gi channel se gi myam tawbiram su yaum gani ai thoidona khangjadre adu gi tar gadi adu han boyna ai gi channel se gi ai khoi gi lakli ba ngasi da gi hauna khoi tha khuding gi second sunday amasung kano the last sunday da competition macha kani debate ki form torok pa yai speech ki form torok pa yai just essay ki form torok pa yai hai tar ko e ba gi ngang gi video gi adu han ba gi oina di aina comment gi section da gi han competition je tawjara ge clear oida ba myam da clear henjara ge sumain tawbuni entertaining su oina bana aina prize first prize lupa changa thamjai ai prize ngasi ideas aina puthok cha matam da US level manipuri macha khan bir nagi kok tu di ai se di tawje khoi monetary help mateng pang khot ki har pudi how si kana je program se tawbuni aduna ahan bada ina haijar ka doise khoi gi ngasi video sing ha ki matung da hai tar yeng bir second khari matung da in topic as law chara gani topic si law thora matung da topic si da chumina ga lali haibedo ta seng namak khoi point of stick tawraga wahai chamri da ki chatruk pu mayam na ibira u adu ibira li ba topic sing adu kana comment sing adu da gi top 10 na ga top 5 ki like sing du khalaga ai personal side da gi personal view da gi khudak ta aina top kana no haibedo law thok chari raga adu da manipur ma pan da lebena khoina ka adum account dum pa changa adum thaja gani yamba yam da bi wan just nangi idea du appreciate tawjabani maman yamba yam da bi wan na sade aduga manipur leboy tar check tan tra in cash ta na tra adum ka hani masada kusin ba dum yai ka su khan bigino aduga paisa gi wafam si na some just price ka entertaining oina ba hai tare sum ka hani kanom phang nungai den ko spa yamba yam da wan na tabda aduda sina si ogre adui tar inga si gi topic se myam mun tabiu manipur da ko thok le myam se ko akhui point da ai haijarage kot myam senga tabiro manipuri nupi singda chathariba crime sing asi haibedi rape oiro mamoi mayam chathariba crime sing asi mitou tamba fijol setlu badagini haiba topic asini mayam na dum khani comment jing da ji yamna hot issue ni da mayam na comment khani comment manga ga leide hai tare aseng point jing je wakhat leiba mi sing je comment da jam thengna bane ba koi video ngang ba mi don ta comment jam thengna bane adun comment gi maru ba part je koi lokhat da ka tare hai tare mi khani asma comment na wai chare ko comment da yamna fajaba hani pot kan hani history change to ngam ba comment mayam lakane ba vote kaga ga moina khoidu chawon ri comment ta da bina tro comment ta ga damne an comment ja mar na comment gi importance low boy na sigi program si sinja bani amuka na hajra ke manipuri nupi sing da sathari ba crime sing asi mitou tamba fijol ma khoine setlu badagini haibani site chumin te ga lali wahai chamri de chatu pogi mang da ibira kadamni ibira aga sigi video si hek makha da comment drop taw biro aduga like sing adu gi matung ina khoina khanja gadamni pare sina si oire adum join to view ta sena wahai chamri yodre khandana kasu khan sangi chamri ji haraga kasu thadok pigano ya jade khoi judum chamri yam yobo yaung rakta da adum lokhalak kadoini lokhalak pa juda kasu kaide aduga ani suba pawda ije loisal da aigi speech tour haujare aigi speech tour je manipur da lakadwa manipur da aina ngangja gadawna ai khoi gi me gi tang tarani thoidani megi tang tarani thoi ai speech ngang bagi kano do akoi central agricultural university da ai speech mamang chahi stock ba dumaina handak su soidina tawjaragani anoba item mayam pujarakani anoba kani political satire adagi yana realistic oina kai tare ko tasengna mak kani akoi video da hire mi recorder thadokina dan direct hire ne no ana adumba kan mayam yawgani hatabda hard reality mayam yawgani ko aduna bu shogi maming je let me be honest na ko sigi je semjabani ado manipur di aina kano je me gi tang train thoi da tare adai da ngasi de gi chayol amagi matung da
online ticketing online da direct kak padum yaragani but aina haji lauthok chagadari se mayam na karigumba ka haji pre-book natraga adum haji tagi dum kakshan ba ticket se online je ama direct online tra payment tawba natraga on call da kana book tawba on call da book tawba gidi khoi thajarage aduga kan nong nin lerga khoina mafam store lawda ba khol mafam sing do khoina haijarage ticket pick up tawba da ahambada phone number se 7005 666 388 7005 666 388 hariba phone number si tawraga adomna pre-book natraga khoi online kano phone da ai ticket book tawbibu yagani mi yamde mi hold up pi aduna kani yari makai mayam nam thuna tawbibu mamang da su adum sold out oigi mamang da su handaki jahi si ai expect tawbada mayam da su ai khangbiba khara ka hengat pra mamang jahi da kitang hengat pra haina khanjai aduna kitang thuna sold out oigi da ba man ba su angon thajab khara le lo yod ba su yai thajab khara le bidagi haijabani adum yama thuna tawbiu sigi da amuka hanaro bida amuka haijage 7005 66388 Manipur mapanda leiba Manipur manung leiba me gi tang 39 de lakada boy bataraga sida phone tawraga adum book tawbiba yare thank you guys so much mayambu kind of video si yamna sanganjararoi gi swai losinjana bai tawjage aduga sigi video si loisalakpada ngasai kano to platform do su mai pa alla si aduga I source bu support tawbiu aduga thank you guys so much ai gi channel na ngasi 82000 yorokpa mayam gi mating dagi ni mayamna ai gi kok se ai kok se ai gi idea je support tawbiba tawbiba bu mayam lei mayam lei gani leifam thokpani kai no di adu leibuduna bo ingon improvement haibam la ibani aduna makhatana I tawriba thabak su tawjage makhatana na khoina su yengbiriba mayam su nungsiba amasung support adun tawbigo thank you guys so much for watching aduga video si bu subscribe video si bu kani kitang ai video sing asdi kana ba phangning khan taragadi phangbiba taragadi subscribe to bu copy thank you so much